Manipur da leiriba President Rule Leingak asina Manipur gi issue si loisinba ngamloidabana Athuba Matamda Meeyamgi Leingak ama Laklagani haina Rajya Sabha gi MP Eningthou Leishemba Sanajaoba phongdokre wafam asi ngarang yumnam kuno awang lekai da leiba Gold Star Club da MP Local Area Development Fund gi makada nauna sakiba building sangabagi thoromda saruk yaba lakpada phongdokibani Eningthou na makatana phongdokibada Meeyamgi luchingba sing asina thabak tawdabadagi Meeyamna ihau hauраklabadi luchingba sing awaba oigani madi luchingba sing punsinaba haribasida karigumba tadaba tarabadi praja Meeyam saraktuna luchingba singda onsilaklabadi khudong thiba nangani Haujik thokliba irang asi luchingba singi marakta lingjel manaraktaba pukjel khoijel tinaraktaba madi leibaki khanbagi mahutta masa masagi khanarakpana maram moiraga thokpani matam amada sahi tarek khuntakpa madi Anglo Manipur war thokiba madi maduda maithi kibagi maram asi luchingba singna lingjel manadabadagini haibasi puwari na taklagaso ngasigi mirolgi luchingba sing asina kaya khangdabagum tawri luchingba maoina lingjel manaduna Meeyamgi awaba asi kokhanaba honabiyo hainasu Eningthou na makhatana phongdoki